मीचमद नोंमई लांदादुना मिहात मिपुन चथबद चेनबा कुकी मिलिटेंट अहुम सेक्यूरिटी फोर्स ना खुलाइगा कोनना फारे पुलिस तगी फंगबा पाउगी मतुंगिना ngasi ayuk pung 8 makhairom taba matamda CRPF Assam Rifles amasung State Force ki apunba timna Kangpokpi District ki New Kaithal Manbi Police Station na konba Hengjol Kuki Khulda thiba humbagi thabak chathaki maduda kuki militant ahum afaba makhalgi khulai singa konana fagat pangamki housing maki oina faraba kuki militant ahum adugi chap chaba masak maming khangba ngamdri faraba kuki militant ahum adudagi AK series ki rifle ahum AK series ki magazine tarit insas rifle gi magazine manga walkie talkie set yam laba nongmai maru sing amasung lanmi ki fizol sing yauna potlam kaya fagat pangamki bani nakal amaromda mafam adugi nupi singna thomjilaktuna kuki militant ahum adu faba yaroi haina irang haurakpadagi security force na tear gas cell sing kaptuna makhoi butan khaina bohonaki baduda nupi ania sogapan nangki adumoinamak thoidokna khudong thiningai oide haire tungda faraba kuki militant ahum adu makha taba logi thabak laukhatnanaba Kaithal Manbi police station da sinakre haire